Ngarang loishin kiba taranithoi suba sangai festival ase namthaduna thambiraba miyambo amuka hena namthanaba pangthokpa festival of bureaucrat officer ni haina Committee of Civil Societies Kangleipak CCSK gi president ki thogai puriba Jitendra Ningombana phongdokre wafam asing ase soibam lekai da leiba citizen club ta pangthokiba committee ase gi taramathoi rak suba foundation day numit ka mari leina phongdokhibani apun bana amatangai raba lambi ni haiba team ga loina lamdama sa leiba myoiba ida tongan tongan ba hiram kaya da tengbang piriba lup kaya bu sakang ba made pukning thogat pa uttuna achamba khudol ga loina ikai khumna bu utkhiba thoramada committee ase bu hawdok pada achaupa thogai puramba ngasina laiwei kraba singye mafamda minute ani tumina leptuna ikai khumna bu utkhi Thoramada Jitendra Ningombana Makataraduna Lamdam Asigi Lamkoi Kumhai Festival of Tourism ni Hairiba Sangai Festival ase Committee Asigi Wenadi Namthaduna Thambiraba Miyambu Amuka Hena Namthanaba Pangthokpa Festival of Bureaucrat Officer ni Haina Lawi Amadi Ngasing Asimak Stela Sida Thokliba issues Singasida Mana Pamba Lambida Chatlabati Mai Pak Pangamloi Miyamgi Thamoi de Lairiba Irebak Iramdam Nungshiba Haibasina Mang the Thamduna Irebak Asikanaba Honaminasi Haibawa from Sipfongdoki Masigi pangthokliba numit sigo mari lena aikogi manungi team haibadare aikogi apunba chanmina bakakta na aikogi amakakta ngare lamini haibasita team mori ka ngasi forum se pangthokuni maru oina ngasi thorom siga mari lena aikogi handaki lana sigi mari lena lan sida apunba mongda putungna ko matamda aikogi khongjang loi mayam amala loi mayam amada asokun thoklu matamda madubu aikogi sep tongnana bagi damakta aikogi ayam sawa humanitarian service of Pikiba, Indian Red Cross Society gi kangbu tu su koi sakang bagi makoi ni jadi tabuk tu gi kini pun tu kepu ina koi appreciation of kena supi dan apa koi sem saja bani loina nang asi num si kamari lena na koi ni visioning si lady pun Manipur gi isu si tongkai belambi de calakan da tongkai ba wakalum da mang tharakan mana aning ba pam basing to aduna mang tharaga chapmina raga di koi lady bulan si gi koi mai pak bung ni hai bi thaja bo leite bana marum oi na koi amaktung oi lambi da tongan bo khal tongan ba ideology leba tar ga jo koi apun bi oi ba imalai ba ung si ba hai ba si koi khudung to loina khanbani na imalai ba ung si ba sin na mang na thara kha na koi na kari ka bumai so bo ya ba ge koi masil ni ko matuk nati asida koi tongina kan da imalai ba si kanmina si aduga hoji oi ba isu si da masil si akoi ngarang lo sin gi ba sangai festival se kun gi akoi gi lamkoi kumhi ni kai hai the festival of tourism ina adu aikogi madu haining de masi festival of some bureaucrat officer na mai haining